Hello ma'am, Kanagi Maralno episode 3 asibu yang biru ma'am punna maputaram no okjari government gi hospital adi government gi doctor singi yang kana fajani yang birakte adagi wari sana ba moktor gaso fajana khumning da boy taw doctor ma'am nei simong na doctor khuding maki wari businete ko ado sigumba ma'am na pen da ba dai sounding ba nungai da ba se dum chronic disease ki type ta dum lisang sina la ba problem makhala madina na ko even investigation tha ba makto orgaso ngasagi particularly left fight are ko test makta tawrga sigi lab sida tawro haiba sigumba sida dum ma'am dum experience la ba pone even ai samak so dum 2019-20 sida manipur gi haitare ko particular hospital li panjar roi ge ngasai ai nung leiba gi yeng bakan sida ngasai gi sidai da test tawro harga sumaina lab sida test tawro ga lau ga si dum aina si medical sidai silong sida medical tamba sang trikan sigumba ai samak so dum experience tawro ga la khre haidare ko even OPD makti yenge na laga so patient gi value khangbi da patient gi time di kem to ina lobi da bai tare ai ngasi la aroi government gi hospital da ai private clinic da pure do da yeng ga di lao ga na sumaina ha ai dum nganta na experience da ore hai tare aduna investigation makta thar ga sunga sagi patient gi financial background fajana yeng bi bai tare ko mana yam sagi government hospital ji makta bu yam la pani dum patient lo jam ni result dum kuine kitang kuine changani ma yam thuna darkar le ga di nang sagi ai nangi report se kitang thuna darkar ta na pa me kitang thuna pa me nang report ki result je nang kamai asigi mapan da test tawya pra khot pra sigum adum hangbi bai ta ko adagi tamna tawya por kan nang si government state akoi gi hospital manung da le dumaina sigi test adum si tawro kolo adubu nang yam thuna pa mo gadi sidi nang di patient gi choice ne na sumaina adum option adum pibi bai ta na ko aduna nga sigi video sida ai gi oiba isagi mot sim mayam da su kitang phongdok jorang ge mayam gi apam da su adum comment section da phongdok piramo mayam adum khana nainaraga chawkhat pa afaba manipur ma adum purakna ba honna minase hai tare ko aduna first of all aina mayam da haijening beze doctor amo ina mana lalame haraga zuma gi oiba punishment adum phangjesan ai isana lalorga so ai gi punishment de ai isana adum phangjada wo leire na ko aduna yaring mayam da ina appeal tawning beze mob justice di yari kai tawbi da ba hai tare ko mob justice tawbojina ko isa gi lan thu mangan beze de ge hena kemta makhana mata gi solution poroiba mayam na mangal mob justice mangal government property mayam akoi mayam dagi khongut ba tax na semgot saklak pang akani dana ko aduga recently rims tangna nungai ta ba thawdok adagi thoning da ba thawdok mayam tholai dana ko sida dum imu manungi awab dum saru ga jari aduga ai gi sigi video sida aina haib da soi ki yaw ga so mayam dum sigi matang do soi re nungai te semdo ninge dum haibira ma bo ko adum mayam dum khanan nei na ga dum afaba lambirom da purok se hai tar aduga ngasigi video sida ai gi oiba mot kitang so dum phongdok seram ge ko mayam na khanbada lana misconception oi gi ba adagi asumba khanba sum mayam adum yauri ba ko sumba dudi adum ai dum support adum tawjari aran ba dudi ai dum sem mayam na lana khaliba matang dum khanan nei mayam adum tum thong ge hena phabalam bi ma dum purok pa yai na ko nupi oi bi amagi punsi da yamna maru oi ba ngasai gi angang nu sida da leitaba mama leitaba de masa leitaba je dum mar ta dum thok case ni da na ko si doctor gi side ta gi sum tho aning ba pot na te ba ko ya ingai sigi case handana ba hai na dum honari ba ngata ne ba ko adubu si tholopa gi complication mayam di leire na ko samna har kanda maternal age kumba sigumba helak pa khot pa sigumba adum adagi zagi sigi details ai mamangi Kanagi Maralno episode 1 da phajana haijar khram ne ba ko adai da mayam na hena misconception ama lei ba ko ngasai gi sumaina I hadaraga si bai tare ko postpartum hemorrhage sidai da ngasai gi ahamba operation tawre ngang poe aduga normal oina masa patient stable oira me aduga kemta tawtro matung ngasai gi amukam operation soiba gi amukam operation tu sangi ga na haib sije mayang misconception ama ne ba ko sije ngasai gi anga una bulor matung ngasai gi I hadarak pa sije gi treatment je ngasai gi makhan mayam nei ba ko adubu ngasai gi amukam operation tawre jidi kaino harga di ngasai gi hysterectomy hai tare magi last option ne hai tare ngasai angang khaw lok thok pa sijina last option oi dei ne ba ko adu du gi ne ba mayam na amukam operation tu sala ja ngasai gi doctor si mama am di massage kai su sianing ba pot na te da na ko aduga manipur gi praja yam na hena experience tor ba hai tare ngasai gi sigi particular government hospital je salor ga di security nurse si jai ja khang da ba ma hangro ga so ngasai gi tati he ngang birak pa adagi ngasai gi patient as ding asi khato hospital la line moi kamai khang dei no adu de phajana ingna tamna dum phajana mana khangi ba khara dum phajana habi mangon da kasu amang bana te na ko sigi matang da ai bo hajaw har ga ni sai gi higher authorities na yaring gai sigi matang ji madum action lokhat bi ba hai tar aduga patient na khang da na hanga bo kana phajana dum khum bi ba kaim kai de na phajana khum ba kana nangon da kemta mangjaba leite ba ko aingon da or ga su phajana wa phajana hai ba kana aingon da kasu mangjaba leite da na aduna sigumba phajana khumba adagi mina hanga bo kana
ꯈꯨꯝꯅꯤꯡꯗꯕꯣꯏ ꯇꯧꯔꯒꯗꯤ ꯅꯪ ꯑꯩ ꯏꯁꯥꯃꯛꯇ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯊꯕꯛꯇꯣ ꯑꯩꯗꯣ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯗꯦ ꯀꯝꯄꯤꯇꯦꯟ ꯑꯣꯏꯗꯦ ꯍꯥꯏꯅꯦꯕ ꯑꯗꯨꯗꯨꯒꯗꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯣꯛꯄꯤꯕ ꯀꯩꯝ ꯀꯥꯏꯗꯦꯗꯅꯀꯣ ꯁꯤꯃꯁꯨ ꯑꯩ ꯑꯗꯨꯝ ꯑꯄꯤꯜ ꯇꯧꯖꯒꯦꯕꯀꯣ ꯌꯥꯔꯤꯉꯩ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯍꯟꯊꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯨꯝ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥꯒ ꯂꯩꯅꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯩ ꯁꯤꯒꯨꯝꯕ ꯔꯤꯂꯦꯁꯟ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯉꯝꯂꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯕ ꯀꯥꯟꯗ ꯑꯗꯨꯝ ꯑꯐꯕ ꯃꯌꯥꯝꯒꯤ ꯄꯦꯁꯦꯟꯒꯤ ꯐꯖꯅ ꯄꯦꯁꯦꯟ ꯀꯤꯌꯔꯤꯡ ꯐꯖꯅ ꯂꯧꯕꯤꯕ ꯑꯗꯨꯝ ꯗꯣꯛꯇꯔ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯄꯨꯟꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯖꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯇ꯭ꯔꯣꯜꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯗꯨꯝ ꯇ꯭ꯔꯣꯜꯁꯀꯤ ꯂꯦꯚꯦꯜꯁꯦ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯗꯣꯛꯇꯔꯗꯨ ꯒꯨꯒꯜ ꯆꯦꯡꯉ ꯍꯤꯗꯥꯛ ꯄꯤꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯕꯗ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯃ ꯑꯗꯨꯝ ꯊꯝꯖꯔꯝꯒꯦꯕ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯃꯦꯗꯤꯁꯤꯟꯁꯦ ꯌꯥꯝ ꯊꯤꯅ ꯚꯥꯁ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯅꯦꯕ ꯑꯗꯨꯗ ꯗꯣꯛꯇꯔꯁꯦ ꯗꯣꯛꯇꯔꯁꯦ ꯔꯣꯕꯣꯠꯁꯨ ꯅꯠꯇꯦꯗꯅ ꯑꯗꯩ ꯁꯨꯄꯔ ꯍ꯭ꯌꯨꯃꯦꯟ ꯕꯤయింꯁꯨ ꯅꯠꯇꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯥꯎꯕꯁꯨ ꯂꯩꯗꯅ ꯑꯗꯨꯗꯨꯅ ꯄꯦꯁꯦꯟ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯃꯥ ꯑꯗꯨꯝ ꯀ꯭ꯔꯣꯁ ꯆꯦꯛ ꯇꯧꯕ ꯀꯩꯝ ꯀꯥꯏꯗꯦꯗꯅ ꯏꯚꯟ ꯉꯁꯥꯏꯒꯤ ꯄꯥꯏꯂꯣꯠ ꯐꯥꯎꯗ ꯑꯗꯨꯝ ꯅꯦꯚꯤꯒꯦꯁꯟ ꯌꯨꯁ ꯇꯧꯔꯤ ꯏꯟꯖꯤꯅꯤꯌꯥꯔꯁꯨ ꯑꯗꯨꯝ ꯁꯣꯐꯋꯦꯌꯔ ꯌꯨꯁ ꯇꯧꯔꯤ ꯗꯣꯛꯇꯔꯗꯤ ꯑꯗꯨꯝ ꯒꯨꯒꯜ ꯌꯨꯁ ꯇꯧꯕ ꯀꯩꯝ ꯀꯥꯏꯗꯦꯗꯅꯀꯣ ꯁꯝꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯁꯤꯒꯤ ꯔꯨꯔꯦꯜ ꯄꯣꯁꯇꯤꯡ ꯇꯥꯔꯤꯁꯤꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕ ꯈꯔ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦꯕꯀꯣ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗꯁꯨ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯏꯁꯥ ꯁꯥꯕ ꯀꯥꯟꯗ ꯄꯦꯔꯥꯁꯇꯃꯣꯜ ꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯗꯣꯁꯁꯦ ꯑꯗꯨꯝ 10 to 15 mg per kg per dose ꯁꯨꯃꯥꯏꯅ ꯄꯤꯌꯨ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛꯁꯦ ꯄ꯭ꯔꯦꯁꯀ꯭राꯏब ꯇꯧꯕ ꯀꯥꯟꯗ 10 to 15 mg per kg per dose ꯄꯤꯌꯣꯅ ꯐꯥꯔꯃꯥꯁꯤꯗ ꯏꯔꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯅꯀꯣ ꯉꯁꯥꯏꯒꯤ ꯍꯤꯗꯥꯛꯃꯛꯇ ꯂꯥꯛꯑꯒꯁꯨ ꯉꯁꯥꯏꯒꯤ ꯄꯦꯔꯥꯁꯇꯃꯣꯜꯒꯤ ꯁ꯭ꯇ꯭ꯔꯦꯡꯁꯦ 5 ml ꯈꯛꯁꯤꯗ ꯉꯁꯥꯏꯒꯤ 250 mg ꯌꯥꯎꯕ ꯑꯗꯒꯤ 125 mg ꯌꯥꯎꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯦꯡꯁꯦ ꯃꯈꯜ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ MBBS ꯇꯝꯃꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯀꯤ ꯗꯣꯁ ꯀꯌꯥꯝ ꯄꯤꯅꯤꯁꯦ ꯁꯤ ꯈꯛꯇ ꯇꯝꯃꯛꯄ ꯉꯥꯛꯇꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥꯔꯀꯦꯠꯇ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯦꯡ ꯀꯌꯥꯝ ꯂꯩꯔꯤ ꯀꯌꯥꯝ ꯁꯨꯃꯥꯏꯅ ꯀꯔꯝꯕ ꯍꯤꯗꯥꯛ ꯃꯑꯣꯡꯗ ꯐꯪꯉꯤꯁꯦ ꯁꯤꯒꯨꯝꯕꯁꯤ ꯂꯩꯔꯤꯕ ꯑꯗꯩ ꯗꯨꯀꯥꯟꯗ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯦꯡ ꯉꯁꯥꯏꯒꯤ 5 ml ꯁꯤꯗ ꯀꯌꯥꯝ ꯌꯥꯎꯔꯤ 250 ꯌꯥꯎꯔꯤꯔꯥ 125 ꯌꯥꯎꯔꯤꯔꯥ ꯁꯤꯗꯤ ꯀꯩꯁꯨ ꯇꯝꯃꯛꯄ ꯅꯠꯇꯦꯗꯅ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯟꯒꯤ ꯐꯦꯁ ꯑꯗꯩ ꯁꯤꯒꯨꯝꯕ ꯄ꯭ꯔꯦꯛꯇꯤꯁ ꯃꯇꯝꯗ ꯂꯣꯏ ꯈꯪꯉꯛꯄ ꯉꯥꯛꯇꯅꯤ ꯁꯨꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯈꯪꯉꯛꯄ ꯉꯥꯛꯇꯅꯤꯅꯀꯣ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯤꯂꯤꯁꯃꯛꯁꯨ ꯀꯔꯤꯝꯁꯨ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯦꯡ ꯑꯁꯤꯗꯤ ꯑꯗꯨꯝ ꯒꯨꯒꯜꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯝ ꯃꯊꯧ ꯇꯥꯕ ꯉꯥꯛꯇꯅꯤꯗꯅꯀꯣ ꯄꯦꯁꯦꯟꯗꯨꯗ ꯑꯣꯚꯔꯗꯣꯁ ꯄꯤꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯩ ꯑꯟꯗꯔꯗꯣꯁ ꯄꯤꯕꯁꯨ ꯀꯩꯝ ꯌꯥꯕ ꯅꯠꯇꯦꯗꯅꯀꯣ ꯑꯦꯛꯖꯦꯛ ꯗꯣꯁ ꯃꯥꯒꯤ ꯔꯦꯟꯖ ꯑꯃ ꯂꯩꯅ ꯁꯤꯁꯦ ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯝ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ AIꯒꯤ ꯃꯇꯝꯅꯤ AIꯁꯤꯅ ꯍ꯭ꯌꯨꯃꯦꯟ ꯕꯤయింꯁꯦ ꯑꯗꯨꯝ ꯔꯤꯄ꯭ꯂꯦꯁ ꯇꯧꯔꯛꯀꯅꯤꯅ ꯁꯤꯒꯤ ꯀꯤꯅꯔꯤꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯁꯨꯝ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯦꯛꯅꯣꯂꯣꯖꯤꯒ ꯑꯗꯨꯝ ꯂꯣꯏꯅꯅ ꯆꯠꯄꯁꯦ ꯑꯗꯨꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯗꯣꯛꯇꯔ ꯑꯃꯅ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯀꯥꯟꯗ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯀꯥꯟꯗ ꯇꯧꯔꯛꯇꯕ ꯁꯤꯒꯨꯝꯕꯁꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯦꯛꯅꯣꯂꯣꯖꯤ ꯃꯇꯝꯅꯤ ꯇꯦꯛꯅꯣꯂꯣꯖꯤ ꯂꯣꯏ ꯁꯤꯖꯤꯟꯅꯩ ꯉꯥꯛꯇꯅꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯊꯥꯗꯣꯔꯛꯄ ꯈꯣꯠꯄ ꯄ꯭ꯔꯨꯞ ꯑꯣꯏꯍꯧꯅꯕ ꯈꯣꯠꯄ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯄꯦꯟꯗꯦ ꯃꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯁꯦ ꯂꯥꯟꯅ ꯇꯧꯋꯤ ꯑꯗꯒꯤ ꯑꯗꯣꯝꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯧꯕ ꯀꯥꯟꯗ ꯇꯧꯍꯧꯗꯦ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯁ꯭ꯇꯦꯠ ꯃꯦꯗꯤꯀꯦꯜ ꯀꯥꯎꯟꯁꯤꯜ ꯂꯩꯔꯤ ꯑꯗ ꯁꯤꯗꯩꯗ ꯑꯗꯨꯝ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯃꯣꯅꯦꯇꯔꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯖꯦꯜꯗꯕꯨ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯂꯥꯏꯁꯦꯟꯁ ꯀꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯄꯦꯅꯥꯜ ꯏꯔꯦꯖꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯃꯥꯅ ꯂꯥꯜꯂꯨꯔꯒꯗꯤ ꯑꯗꯨꯝ ꯐꯪꯐꯝ ꯊꯣꯛꯄ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯒꯤ ꯃꯌꯥꯝꯅ ꯌꯥꯝ ꯍꯥꯏꯅꯕ ꯃꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯔꯒꯗꯤ ꯏꯟꯇꯔꯟ ꯑꯗꯒꯤ PG ꯑꯇꯝꯕ ꯗꯣꯛꯇꯔ ꯑꯇꯝꯕ ꯉꯥꯛꯇ ꯂꯩꯍꯧꯏ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯕꯁꯦ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ MBBS ꯂꯥꯏꯐꯁꯤꯗ 4.5 yearsꯁꯦ ꯑꯗꯨꯝ ꯊꯤꯑꯣꯔꯤ ꯇꯝꯃꯒ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯕꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯟꯗꯔ ꯑꯦ ꯀꯟꯁꯜꯇꯦꯟ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯤꯂꯤꯁ ꯀꯥꯟꯅ ꯍꯥꯏꯅꯩꯁꯦ ꯁꯤꯒꯨꯝꯕ ꯑꯃꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯇ꯭ꯔꯦꯅꯤ ꯇꯧꯕ ꯉꯥꯛꯇꯅꯦꯕ ꯁꯤꯒꯤ ꯀꯦꯁꯁꯦ ꯂꯥꯛꯑꯒꯗꯤ ꯀꯃꯥꯏꯅ ꯁꯤ ꯍꯦꯟꯗꯜ ꯇꯧꯅꯤ ꯈꯣꯠꯅꯤꯁꯦ ꯑꯗꯨꯝ ꯀꯟꯁꯜꯇꯦꯟ ꯑꯃꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯉꯥꯛꯇꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯏꯟꯇꯔꯟꯁꯤꯅ ꯀꯌꯥꯃꯨꯛ ꯉꯝꯃꯤ ꯑꯗꯒꯤ PGꯁꯤꯅ ꯀꯌꯥꯃꯨꯛ ꯉꯝꯃꯤ ꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯃꯊꯪ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯅꯕ ꯉꯥꯛꯇꯅꯦꯕ ꯁꯤꯒꯨꯝꯕꯁꯦ ꯂꯣꯏꯅ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯟꯗꯔ ꯀꯟꯁꯜꯇꯦꯟ ꯑꯃꯒꯤ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯤꯂꯤꯁ ꯀꯥꯟꯅ ꯍꯥꯏꯅꯕꯁꯦ ꯑꯩꯒꯤꯁꯨ ꯁꯤꯗꯩꯗ ꯔꯨꯔꯦꯜ ꯄꯣꯁꯇꯤꯡ ꯇꯥꯕ ꯀꯥꯟꯁꯤꯗ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯃ ꯍꯥꯏꯖꯔꯝꯒꯦꯕꯀꯣ IgA ꯚꯥꯁꯀꯨꯂꯥꯏꯇꯤꯁꯅ ꯂꯩꯅꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯑꯩꯒ MOꯁꯤꯒ ꯐꯝꯃꯤꯟꯅꯔꯒ ꯂꯩꯔꯦ ꯑꯩꯅ ꯑꯉꯥꯡꯁꯦ ꯑꯍꯥꯟꯕ ꯂꯥꯌꯦꯡꯕ ꯍꯧꯔꯦꯀꯣ ꯂꯥꯌꯦꯡꯕ ꯍꯧꯔꯦ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯅꯨꯡ ꯂꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯒꯤ MOꯁꯤꯗ ꯍꯪꯉꯦꯕ ꯁꯤꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯁꯤꯁꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯅ MOꯁꯤꯅ ꯁꯤꯗꯤ ꯑꯗꯨꯒꯤ ꯂꯥꯏꯅꯥꯗꯨꯅꯤ ꯁꯨꯃꯥꯏꯅ ꯁꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯧꯅꯤꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯦꯜꯞ ꯇꯧꯔꯒ ꯑꯈꯪꯕꯗ ꯁꯨꯃꯥꯏꯅ ꯃꯊꯪ ꯀꯩꯅꯣ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯝ ꯀꯥꯟꯗ ꯑꯩꯒꯤ ꯃꯥꯏꯟꯁꯤꯗ ꯂꯥꯛꯈꯤꯕ ꯐꯥꯏꯅꯦꯜ ꯏꯌꯔꯗ ꯁꯤꯒꯤ ꯇꯣꯄꯤꯛꯇꯣ ꯁꯤ ꯇꯝꯈꯤꯕꯅꯦ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯀꯦꯁꯇꯣ ꯗꯥꯏꯔꯦꯛ ꯃꯤꯠꯃꯥꯡꯗ ꯎꯗꯕꯅꯤꯅ ꯀꯥꯎꯈꯤꯕꯀꯣ ꯊꯤꯑꯣꯔꯤ ꯑꯣꯏꯅ ꯇꯝꯃꯛꯄꯅꯤꯅ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯀꯦꯁ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯀꯥꯟꯗꯗꯤ ꯁꯤ ꯑꯗꯨꯝ ꯃꯊꯪꯗ ꯀꯦꯁ ꯂꯥꯛꯄ ꯀꯥꯟꯗ ꯑꯩ ꯆꯍꯤ 4-5ꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯀꯦꯁ ꯂꯥꯛꯄꯅ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯩ ꯁꯤꯗ ꯊꯦꯡꯅꯈꯤꯕꯗꯨꯅꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯔꯤꯃꯥꯏꯟ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯌꯥꯔꯤꯉꯩ ꯁꯤꯒꯨꯝꯕ ꯑꯇꯝꯕ ꯉꯥꯛꯇꯅ ꯌꯦꯡꯉꯛꯏ ꯈꯣꯠꯂꯤꯁꯦ ꯌꯥꯔꯤꯉꯩ ꯁꯤꯒꯤ ꯃꯤꯁꯀꯟꯁꯦꯞꯁꯟꯁꯤꯃꯗꯤ ꯈꯤꯇꯪ ꯊꯥꯗꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯟꯁꯜꯇꯦꯟ ꯉꯥꯛꯇꯅ ꯑꯗꯩ ꯁ꯭ꯄꯦꯁꯤꯂꯤꯁ ꯉꯥꯛꯇꯅ ꯌꯦꯡꯅꯦꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝꯒꯤ ꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯐꯤꯜꯁꯦ ꯀꯩ ꯐꯤꯕꯝ ꯑꯣꯏꯍꯧꯒꯗꯒꯦꯁꯦ ꯃꯌꯥꯝꯁꯨ ꯍꯥꯏꯐꯦꯠꯇꯪ ꯈꯟꯊꯕꯤꯌꯨ ꯍꯥꯏꯇꯥꯔꯦ
ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯌꯥꯔꯤꯈꯩ ꯃꯣb ꯖꯁꯇꯤꯁꯇꯤ ꯇꯧꯕꯤꯗꯕ ꯂꯥꯜꯂꯨꯔꯒꯁꯨ ꯃꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯐꯖꯅ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯀꯝꯄ꯭ꯂꯦꯟ ꯅꯨꯡ ꯇꯧꯔꯒ ꯁ꯭ꯇꯦꯠ ꯃꯦꯗꯤꯀꯦꯜ ꯀꯥꯎꯟꯁꯤꯜꯗꯕꯨ ꯑꯣꯏꯒꯦꯔꯥ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁꯣꯏꯔꯨꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯅꯦꯇꯔꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯖꯦꯜꯗꯕꯨ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯄꯦꯅꯥꯜ ꯏꯔꯦꯖꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯂꯥꯏꯁꯦꯟꯁ ꯀꯛꯄ ꯀꯥꯟꯅ ꯍꯥꯏꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣꯗꯨꯒꯤ ꯃꯥꯅ ꯂꯥꯟꯅ ꯇꯧꯔꯨꯕꯗꯨꯒꯤ ꯑꯗꯨꯝ ꯄꯅꯤꯁꯃꯦꯟ ꯑꯗꯨꯝ ꯐꯪꯖꯁꯅꯨ ꯌꯥꯔꯤꯉꯩ ꯃꯣb ꯖꯁꯇꯤꯁꯇꯤ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝ ꯕꯥꯏ